Malengi mafam pumnamakta sandorokibadagi piklaba Manipurdasu yausilaktuna khamthengna awaba saicheng mayoknarakhiba COVID-19 pandemic fibamna khara safaratuna Manipurgi fibamgi punsi mahausagi fibamda hanjalakpa kuidringaida atopa myoibagi thawai manghanba ngamba amasung chapchana fahanbagi hidaksu leitriba dengue laina amu mayoknarakpadagi haujik Manipurgi miyam laina asigi matangda mipainingai oiri Manipurgi apunba district taraga taruki manungda haukiba Sahi asige January amadagi tha asige manga fawbuda Tengnopal Churachandpur Prejol Juribamda laina asige case amata thengnadriba oiragasu ngarang fawbuda laina asina punsi manghankhiba mioi ahum sukre khwaidagi yamna positive case thengnaba district singi manungda Imphal West na chatet ka kungani thengnaduna khwaidagi case yamna thengnaba district oire mathangda Imphal East na case chani thengnaduna ani shubada Thawal district na case kuntraga taret thengnaduna ahum shuba Kasing district na case taraga taret thengnaduna mari shubada leire tha asigi manga fawbada Manipurgi apunba district taraga taruki manungdagi district taraga nithoida thengnaba laina asigi apunba case masing lising amaga kuntraga mapan shure hairi mipainingai oiba maongda laina ase mayoknarakpadagi matangda Manipur lainga ke National Vector Borne Disease Control Program NVBDCP gi State Malaria Officer oireba Dr. Salam Priyokumar gi matung inna laina asi mayoknarakliba maram singi manungda drainage system singda ising fajana senthokta amasung tungsilaga laibana su thokhale dengue gi mahik yauraba kangna siklaba myoi amabu numit taret ni dage tarani gi manungda laina asigi oiba yaba pattern khara uba haurakani Test 1 gi oina chumnagi tong nongmanini lok thungbadawna tawramlaga na mahitaba koksikpana chingba tawraklaga amuk fakhigani Test 2 na fever khwangnaba tang sikpa naba oningba fawba diarrhea mit mathakki thangba sarukta nambada natraga nusa mangalda yengbada naba fawrakani laina asagi test 3 dana thabak nangal maina chingbada hingsabina sikpani hainaba adugumna ngangsang ngangna urakani masiga iroinana yariya khong natonda I thokpa amadi khong hambada I yawba thengnarakani test 4 dana test 2 test 3 asiga iroinana kangna chiklaba myoi adu sok satkhiba yai pulse phanglaktaba yawgani myoi adugi masadu paibada ing lawba fawgani amasong kauba phawbada khumlakhidaba yarakpasu yai hairi